ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯛꯇꯔ ꯃꯨꯕꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯃꯔꯤꯟ ꯀꯂꯦꯖꯥ ꯃꯀꯟ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯄꯥꯔꯠꯁ ꯑꯣꯏꯅ ꯄꯨꯖꯔꯦꯕꯀꯣ ꯑꯗꯨꯒ ꯃꯐꯩ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯣ ꯁꯤ ꯄꯨꯖꯔꯛꯏꯁꯦ ꯑꯩ ꯁꯥꯟꯅꯕ ꯆꯠꯄꯁꯤꯗ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏ ꯁꯥꯟꯅꯐꯝꯗ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯎ ꯈꯨꯗꯤꯡꯒꯤ ꯃꯔꯤꯟ ꯀꯂꯦꯖꯥ ꯆꯥꯔꯣ ꯃꯔꯤꯟ ꯀꯂꯦꯖꯥ ꯆꯥꯔꯣ ꯑꯗꯨꯝ ꯍꯥꯏ ꯂꯩꯕ ꯑꯗꯣ ꯑꯩ ꯏꯀꯥꯏꯗꯅ ꯆꯥꯖꯔꯛꯑꯕꯅꯦ ꯉꯁꯤꯁꯨ ꯌꯦꯟ ꯑꯣꯏꯅ ꯄꯨꯔꯛꯑꯦꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯨꯒ ꯆꯥꯛꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯃꯌꯥꯝ ꯏꯔꯣꯟꯕꯁꯤꯅ ꯆꯥꯛꯁꯦ ꯑꯩꯅ ꯁꯥꯟꯅꯍꯜꯂꯀꯥꯟꯗ ꯇꯜꯂꯀꯥꯟꯗ ꯁꯥꯟꯅ ꯊꯣꯡꯉꯦꯕ ꯍꯋꯥꯏ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯆꯥꯛꯀ ꯄꯨꯂꯞ ꯀꯥꯝꯕ ꯑꯗꯨꯒ ꯉꯥ ꯀꯩꯀꯩ ꯑꯃꯨꯛ ꯉꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯒꯦꯅ ꯁꯤꯌꯔ ꯇꯧꯕꯗꯤ ꯑꯩꯅ ꯇꯟꯕꯩ ꯆꯥꯡꯗꯣ ꯑꯗꯨ ꯎꯠꯀꯦꯅ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯛꯄꯅꯦ ꯉꯁꯤꯗꯤ ꯑꯗꯩ ꯆꯥꯕ ꯍꯧꯅꯕ ꯇꯧꯖꯩ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯄꯥꯏꯒꯦ ꯃꯔꯤꯟ ꯍꯥꯏ ꯂꯩ ꯏꯟꯖꯥꯡꯗꯣ ꯃꯔꯤꯟ ꯀꯂꯦꯖꯥ ꯀꯩꯀꯩꯁꯦ ꯈꯔ ꯌꯥꯝ ꯂꯧꯒꯦ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯂꯩꯇ꯭ꯔꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯀꯜ ꯑꯗꯣ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯀꯧꯅꯗꯕꯗꯤ ꯅꯨꯡꯉꯥꯏꯅꯗꯕꯩ ꯅꯠꯇꯕ ꯑꯩꯅ ꯈꯔ ꯀꯣꯏꯖꯕ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯑꯗꯨ ꯁꯥꯟꯅꯕꯒꯤ ꯅꯨꯄꯤ ꯐꯅ ꯀꯨꯏꯅ ꯁꯥꯟꯅꯃꯤꯟꯅꯔꯁꯨ ꯍꯦꯛꯇ ꯀꯧꯗꯦꯕ ꯑꯗ ꯃꯣꯏꯅꯗꯤ ꯂꯥꯟꯅ ꯈꯟꯕ ꯑꯗꯣ ꯑꯩꯗꯣ ꯈꯔ ꯀꯣꯏꯒꯟꯕꯒꯤ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯒꯤ ꯑꯩꯈꯣꯏ ꯃꯥꯗ ꯈꯤꯇꯪꯅꯦ ꯑꯩꯅ ꯈꯔ ꯀꯣꯏꯗꯣꯏꯁꯦ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯃꯛꯇ ꯈꯔ ꯑꯗꯨꯝ ꯀꯣꯏꯌꯦꯕ ꯄꯥꯛ ꯀꯧꯉꯝꯗꯦꯕ ꯀꯔꯤꯗ ꯁꯤ ꯆꯥꯛ ꯈꯨꯊꯣꯡꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯗꯦꯀꯣ ꯑꯩꯅ ꯁꯥꯟꯅꯕ ꯋꯥꯔꯀꯥꯟꯗ ꯇꯧꯕ ꯃꯇꯝꯅꯤ
ꯌꯥꯝ ꯊꯤ ꯐꯖꯕꯅꯦ ꯑꯩꯅ ꯆꯥꯎꯅ ꯑꯗꯨꯝ ꯀꯛꯂꯝꯃꯦ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯣꯏꯔꯁꯨ ꯄꯥꯒꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯋꯦ ꯑꯩꯉꯣꯟꯗꯕꯨ ꯏꯁꯩ ꯁꯛꯂꯛꯑꯣꯌꯦ ꯏꯁꯩꯗꯤ ꯍꯩꯇꯦꯕ ꯑꯗꯨꯒ ꯇꯝꯅ ꯍꯩꯇꯦ ꯁꯛꯑꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯀꯅꯦꯕ
ꯉꯥꯡꯕꯗ ꯁꯨꯔꯗꯥꯔꯗꯨꯒ ꯀꯩꯗꯨꯒꯅ ꯉꯥꯡꯉꯛꯄꯗ ꯃꯥꯏꯒ ꯊꯕꯝ ꯂꯩꯕ 이찬 ꯃꯤꯡꯁꯨ ꯈꯪꯗꯦ ꯑꯗꯣ ꯃꯊꯪꯗ ꯑꯩ ꯊꯦꯡꯅꯕꯗꯗꯤ ꯂꯛꯅꯔꯛꯑꯅꯨꯀꯣ ꯑꯩꯕꯨ ꯄꯨꯛ ꯐꯠꯇꯦ ꯃꯥꯅ ꯍꯥꯏꯕ ꯅꯝꯃꯛꯇꯦꯅ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯐꯖꯅ ꯅꯝꯃꯛꯀꯦ ꯍꯥꯏꯗꯤ ꯍꯥꯏꯔꯝꯕꯅꯦꯕ ꯖꯦꯜ ꯂꯧꯕ ꯀꯥꯗꯨꯗ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯨꯋꯥꯏꯗ ꯐꯖꯅ ꯈꯥꯛꯄꯤꯌꯣ ꯑꯩ ꯂꯧꯒꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯒꯨꯝꯕ ꯐꯖꯅ ꯇꯧꯔꯛꯀꯦ